ngasi numida waram phongkiba tongan manipuri sifhongsing amasung thokiba thawdo wathoksingdagi maroibi I pausing miyamna thamjagi ahanbada panam pausiyedagi lakhusaraga makha tana miyam hatlaklabadi Eisu Lan kappa Chatlibasing marakta yorakloi haningai leite biren ireibak ifrup ngak pangamdrabadi Chief Minister oirubagi wanthok leite makha tana miyam bo hatpa tupagi thabak satharaglabadi Lan kappa Chatlibasing marakta Eisu ama oirakpa hai ireibak ifrup ngak pangamdrabadi Chief Minister oirubagi wanthok leite haina Chief Minister Nungdang berena phongdokre wafamasi thasigi saisat tarada Bisnupur district ki manungsana leiba kumbi kendra gi hauktak Thailand thokiba laibak thiba thawdok laikhidraba miyoi marigi imung manungi miyoi singi phibam hakthengna yengsinbagi khongchata Chief Minister na phongdokhibani yengsin khongchat aduga mari lainana Chief Minister N berena miyamna phongdokhibada laibak thiba hauktak Thailand gi thawdok laikhidraba miyoi marigi imung ohum sayolamagi manungda yum saragani micham miyam bo hatpa tupagi thawak makha tana asuk satharaglabadi Lan kappa Chatlibasing asigi marakta Eisu yarokloi haningai leite khangduna laklibasi koimankhre haujikti yengduna leiroi lamdam asida ngallingai matamdagi hauduna leiminaraglaba kuki singna taba atopa mapalamdagi changsilaktuna mafia gum khulai paiduna drug lalonbasing kaidonungda compromise tawroi lamdam asigi miyamna lau uba ngamdabadagi lengakna IRB lising anigi samwarom thadok tuna lokham singak tuna lau lokhibani masida natana irang asina maram oiduna lau uba sangba yakidaba lokham singi compensation pinaba lupa crore 13 taruk kaithokpa leirabani lamdam asigi miyam gi damak lengang sabsana thabak thorom pakhetkani ireibak ifrup ngak ngamdrabadi Chief Minister oirubagi wanthok leite haina sumhakna phongdokhi amaromda hauktakta handakta IRB thajinkiba du lauthokpagi wafam leite IRB personnel sing aduda micham miyam section na ngak sengadabani haina Chief Minister na akanba wafam thamlamki amaromdana MCPCR na relief camp sing yengsilubada lairik tamba tokpa angang sing yoramle Manipur Commission for Protection of Child Rights MCPCR gi chairperson Kaisam Pradip Kumar na lusingba team amana Porompat Veterinary Compound amasum Palace Gate Government Dance College compound hangliba relief camp sing da sattuna mapamadura leiriba angang singi pungning wakalamadi kari sari haiba yengsinkhre ngasigi yengsinbagi khongsat aduda Porompat ki relief camp da leiriba angang nupa masa mari amasum nupi masa ani makoina masagi mayu more thadoktuna lanjena badagi school amatada mingsanba ngamdana lairik tamba leptuna lairamba thinakhi lairik tamba toklamlaba angang sing adu sahi taruk tagi taraga manga phawbada leibani khongsat aduda saruk yakhiba ZEO gi team da angang sing adu bukudakta anakpa khudong sab school da mingsan biduna makoi gi academy year mangandana ba commission gi maikei digi pawtak pikhi yengsinba Chatliba team aduna relief camp aduna leiriba angang singda manak nakpada leiriba ICDS center singna pizza pithak midday meal gi thabak karamna lokhatli haibu yengsinki loinana commission asigi chairperson Kaisam Pradip Kumar na hauji Angalwadi center singi kuthangna piriba nutrition food items singasi hongdoktuna mafam asig sunaba items sing piba darakar oi haibu observation pikhi panmaya abadi hauji angang singda packet oina piriba nutritional food items singasi aikhogi angang singa pamdaba madi saba haiti haibigi wakat laklimani sei taraga mari digi taraga nipan phawbagi manungda leiriba private school tamlakpa inmate angang singasu midday meal gi thawrang kunsinbagi tangai fadabu wafam Kaisam Pradip Kumar na phongdokpaga loinana jeje ekki makhada makhoide pibiya bangaklo pibina basumari lainaba singi pungning singsinki yengsinbagi khongsat relief camp da leiriba angang English singaniga taraga taruk jeje ekki makhada mating piba darkar oi haina lakthoki ngasigi khongsat adu angang khumpuga humdoida hot case defense sing thoki khongsat aduda MCPCR gi member Dr. Kosar Banu Habibur Rahman Hais Doren L Lamyan Bimasum TS Anita Saryaki atopa pawamadana Bharat Zoronaya Yatra Bharat Toronaya Yatra Mali Rahul Gandhi na lakpa khudimuk Manipur irang thokpagi masa ama oirakpana mikup na homsing na leiba mathau tai Chief Minister ngasidagi hauna Mars kun phawo satkadoriba Bharat Zoronaya Yatra asi Bharat Toronaya Yatra Mali Rahul Gandhi lakpa khudimuk Manipur irang thokpagi masa ama oirakpana Manipur gi miyam na mikup na homsing na leiba mathau tai haina Manipur gi Chief Minister Nungdang berena haikre
Wafam asi Manipur laingakna sinduna nipan suba Armed Forces Veteran Day gi thoram ama ahanba Manipur Rifles Battalion gi banquet hall da pangtokkiba thauram aduga mari leinana phongdokkibani. Thauram aduda Manipur gi State Minister N Biren, Power Minister Thongam Biswarjit, Rajya Sabha gi MP Ningthaulai Sema Sana Jauba amadi MLA Minister Singh yauna civil amadi police ki makok thongba miyoi kya su saruk yakhi. Se Minister N Biren-Makha Tana dun hai mathang English singaniga kunga manga gi January taraga mari yaudringai mamangda veteran singi imung manungna laikhidraba miyoi singi mafamda laisu katpa yaba mafam ama samgalagani. Haukiba thakhara gi mamangda Manipura thoaningdaba thawdo kya thoktuna samjaraba miyoi kya magi punsi pikhamnakre. Adubu irang asi tapna mahuksa gi phibamda hanjilakpa horakpagi saira asida amung hana irang thoanimba sinba lakpa male haikip. CM Nahai Kongsat asin amuk irang tholakpagi masak oigadoribra haibagi singnadaba namde. Rahul Gandhi lakpa khudimak Manipur irang thokpagi masa ama oirakpana Manipur gi miyamna mikup nahum singna leiba mathau tai haina su phongdokhi. Amaromdana Rahul Gandhi na lusingduna Bharat Joro Nyaya Yatra khongjomdagi haukre. Indian National Congress lusingba Rahul Gandhi na lusingduna ngasi Manipur dagi haugadoriba Bharat Joro Nyaya Yatra thoram haudoknaba Rahul Gandhi Imphal International Airport ngasi ayuk pung 10 da thunglakre. Masigi matungda khongjomda pangthokadoriba thoram asida miyoi lising yangkhairom henbana ayuk pung 10 dagi hauna thoram pangthokphamda mahakpu ngaiduna lainakhi. Congress Party na sinduna Manipur dagi Mumbai phawbu satkadoriba Bharat Nyaya Yatra si Congress ki Rahul Gandhi na ahanbu oina thoramasi pangthokpam oiriba Khongjom War Memorials Complex satuna Manipur gi ningtamlalda mariba ki damak thawaina pontha pikhraba pauna brajabasi gi mafamda leisu katuna ikaikamna botki mafam aduda Congress na sem saraba Khongjom gi Naya Maidanda wangangki ngasi nungtil pung aniga makhai taba matamda Rahul Gandhi gi khongsat asi Congress ki President Malik Arjun Kharge na lamthaki panba yabari thawbal DC gi maikei digi thokiba order da miyoi lising ohum lom digi hena pundana bakan kibani adubu Congress ki lusing Rahul Gandhi lakwa sida miyoi lising yangkhai rom hena khongjom da tinduna saruk yakhi Rahul Gandhi na lusingba Bharat Joro Nyaya Yatra singa sinungtil pung aniga makhai digi khongjom digi lamtharaktuna ahanbu oina khongjom digi basta Laikha gi lambi da lakhi National Highway 102 Imphal More lambi da laktuna lilong thong lanthok laga lakpana CM Bangalo mamang Rasbon Kangla mamang phawraga PW office mamang BOC junction mamang da lakhi maduragi singmairong taraga koirengai phawbu sakhi sangmai kaujeng laimai sport association gi football ground da ahanba lamthungpham oiduna ngasi mafam asida ahing gyare kani haide nisu pausida supali Atopa pawam na haukiba pung kunthraga taruki manungna security force na tuan ba mafam singdagi IET taret phangmangang kre haukiba pung kunthraga taruki manungna security force na tuan ba mafam singdagi IET taret phangmangang kre adi Paushin hai border town ama oiriba Tenopal district ki moregi Singkim Beng manakta leiba district council complex mayadagi koki militant singna plan tawramba oigani haina thajaba IED mari amadi pokhai henbada sijinagadaba masak sing phangmangam le hadi AR gi kangbuna trained dog sing yauna thibu humi gi thabak sathabada IED sing adu phangmangam khibani tha sigi taraga mathoida su moregi bypass maya digi IED ani amadi wire sing phangmangam khriadi sera sida security force na moregi akoiba mafam singna akanba section tharang lokhatpaga loinana pamdaba thawdok sing thoktana ba honari more da tapna santi hanjilakhibaga loinana ngasi ayuk pung 6 tagi nungthul pung ani phawba curfew komthokhi curfew komthokningagi dukan amadi kaithel sing hangnabaga loinana miyamna su nongmada sangdaba yadraba polam sing lainaki haidi Nakalamarom haukiba pung kunthraga taruki manungda security force na Thawbal, Tengnopal, Susampur, Bisnupur amadi Imphal East ki mafam singda satakiba operation da IED yauna khulai kya su fogat pangam khriadi amaromdana MP election mamangda lengangna BDF singi matamga sanaba khusuman pibinaba order thopiyo BDF sing asawbagi pandom lomle association Manipur gi singa masum tampak ta sai taraga mari state ki law and order miyam gi punsi amadi lanthum ngak pada police personnel amadi tadana ahing nungthil nungju nungsa kya marakta mathau tawjariba BDF lising taraga yangkai ngasida apikba khusumal west asina imung manung puba ngamlaktaba masa masu lairik tamhanana bo honabada mama mapa masin manau yengsinba ngamlaktaba awabana asum mayokna silakpa kaya sina aduki matik awaba haibadu mayoknari pikraba khusumal asidagi
ड्यूटी की यूनिफॉर्म मतम चाना पीबीदबसिना अमुकसु जैकेट टोपी खोंग्राव फुरिट खुंगुपनचिंबा कया अपिकप खुसुमान सिदगी लेरे मरम असिना बीडीएफ सिंह असावबगी पंदोम लोमले हाइन ऑल मणिपुर बीडीएफ एम्प्लॉय वेलफेयर एसोसिएशन AMBDFEWA ना प्रेस थदोरकपा चिरोलमन हाइरि एसोसिएशन असिगी पब्लिसिटी सेक्रेटरी वाई इबु याम सिंगाना खुयेक पीदुना थदोरकपा चिरोलसिना हाइ मणिपुर लेंगा की सिफायमनि हाइदुना स्टेट की लॉ एंड ऑर्डर ngaakpada ट्रैफिक पुलिस दा मोटर ट्रांसपोर्ट सेक्शन की जिप्सी वाटर टैंकर 407 मिनी तथा D1 टाटा थौदुना मथौ पांथुकलिबा CDO दा ड्यूटी तौरिबा मणिपुर गवर्नमेंट की ऑफिस क्या संगलिबा असौ असंग मिनिस्टर MLA गवर्नमेंट की हाई लेवल ऑफिशियल क्या की स्क्वाड हाउस गार्ड थ्रेट लेरबा पब्लिक क्या सिक्योरिटी गार्ड स्क्वाड ओइना मथौ पांथुकलि हेबसि लेंगा मरी लेनबा ऑफिसर क्या नसु खंगना उसिनदना थंबीबा तौना तौरे मसिगी मथक्ता कुमजा इंग्लिश सिंगानिगा कुनगो हुमदगी मे अहुमदगी मणिपुर थोकलिबा तमथीरबा लान असिदा सिंग मसुम तमगी बंकर क्यारा बीडीएफ सिंगना तुमफम चाफम खंगदना थवाई खुबाक्ता हापतुना स्टेट असिबु ngaakpada असबु थौदांग लौरिबसि खंगबीबा मतम यौरे लोइनना CM गी वार ऑन ड्रग द बीडीएफ सिंग थवाई थाकिबा फाव यावरबा फम सर्विस अमना तौफम थोकपु खुदिमक बीडीएफ सिंगना अमत सिथदना मथौ पांथोक्तुना लाखलि मणिपुर लरिबा पुलिस स्टेशन OP पैकेट असिना सिंग पुनमक बीडीएफ सिंगना मथौ पांथोक्तुना लाखलि हाइरि ख्वाइदगी मरु ओइरिबा मन हिंगबदा संगदबा याद्रबा अवामन वेस्टी हैक्रू मनाद योमबगुम पीबीबसिना ngasiदी मणिपुर की बीडीएफ सिंग असावबगी पन्नमलमले अकनब खोंजंग संसिननबा फिरेप सोइदना लौरकलगनी मरम क्या सिना लाखलिबा MP इलेक्शन ममांगदा लेंगा सिना खन्नबीदुना कोड ऑफ कंडक्ट सनद्रिंगैसिदा मतमग सनब खुसुमन पीबीनबा लेंगाना सनबा हौगदबा मतम अमा पीबीरगा ऑर्डर थोपियो बीडीएफ सिंगबु मिनुंगसि येंगबीदुना ngasi सोसाइटी असिदा हिंगब ngमहनबियो हाइनसु बीडीएफ लिसिंग तरागा सुमनगी यांखैगी मामा मापा सकलीब लेंगा की मफम हाइजरकली अरोइबदा ngasi लैरिबा बीडीएफ की पांगल असि फावबा अवाटपना लंगोई चलीबा मतमसिदा गवर्नमेंटना वैकेंसी फिलिंग अप की प्रोसेस तौरपा असिना बीडीएफ सिंगबु थमोय केहले लोइनना असाकप मैदगी हैबकुम थोकले हाइरेनसु पावसिदसु मखातारी अमरोमदना मणिपुर थोकलिबि इरांग सिदा मरा लैरबा सिंग ईश्वरना मागी फंगफम थोकपा दंडी पिरकनी जोयकिशन मणिपुर थोकलिबा इरांग सिदा मरा लैरबा मिपुंग खुदिमक नोंगमदी मखोइना तौजरुबा थबकी अफबा फतबगी फल कर्म सोइदन ईश्वर मागी फंगफम थोकपा दंडी पिरकनी हाइना थांगमैबन असेंबली कॉन्स्टिट्यूएंसी की MLA खुमोक्सम जोयकिसन फोंदोखरे वाफम सिंग असि खेत्रिमयुम याइमा मेमोरियल ट्रस्ट KYMT न सिंदुना सामगा तरागनि पांसुबा बर्थ एनिवर्सरी ऑफ खेत्रिमयुम याइमा थौरम ngasi JN मणिपुर डांस एकेडमी दा पांथोकपगा लोइनना मरी लेदना फोंदोखिबनि मागना मखा तानादुन हाइ मियोइबा अखोइ ईश्वर थाजब थंबा ईश्वरबु निंगजब हाइबसि सोइदना तौदबा याद्रबनि अखोइबु पोकपिरंबा अहल लमन सिंगी मफमदा तोवानबा मखोइद तुंगी असानबा मियेंग उबा ngamba मागोन अमा यावरि मसिदा नहा ओइबा अखोइना टिकेट लाइखतुना चटफदि हाइनसु फोंदोखि थौरम अदुदा थमैबन AC की MLA खुमक्सम जोय किशन JN मणिपुर डांस एकेडमी की डायरेक्टर P बिलास अमदी वांखै असेंबली कॉन्स्टिट्यूएंसी की MLA थांगजम अरुण कुमार थौरम की अथोइबा मिथुंगलेन सिंह ओइदुना अमदी KYMT की मपुंगोइबा मियोइ क्याना सरुक याखिबगा लोइनना थौरम की सरुक अम ओइना लैखिदरबा खेत्रिमयुम याइमगी मितमदा हाइलाइट कतुना इकाइकुमनबोखि लोइनना L मेमोना ट्रांसलेशन तौदुना पुथोकपा पद्मा तुरेल की हिहोनबा हाइबा लाइरिक असिसु रिलीज तौखि अमरोमदना साखंगदबा सिंगना नोंमै राउंड तरारोम कापथोकलमले ngarang hing nongye matung pung amaga minute tararom taba matamna Thobal district ki Thobal police station ki manungsana Thobal mela ground maya da sakhangdaba singna nongmai round tararom kapthoklam le hadi pausi isna phangma paugi matung inadi nongmai kapthoklam liba sakhangdaba miyoi singa do 4-wheeler gari amada tongduna lakpani makhoina mathong maram khangdana nongmai round tararom kapthoklamba aduna manakna koda liba miyoi sing mi paiba ponaki madugi matungna sakhangdaba kulai paiba singa do makhoina तोंगलक्पा 4-wheeler की गाड़ी अदुदा इम्फालोम दा थौदुना सत्खि हारि हौजिक फावबा कनाना करी मरमगी दमकता नुंगमै कापथोकलमलिबनो हाइबा खंगमंगमद्रि अमरम नंगसे यु इम्फाल ईस्ट की सेक्टर की अकोइबा मफम खरद इम्फाल ईस्ट डिस्ट्रिक्ट पुलिस न लुसिंगदना कॉमिंग ऑपरेशन चतखरे ऑपरेशन अदुदा युमथोंग निफुद संगदुना मियोइ कुल्लोम अममम तो ओइना मसक खांगदोपगी थबक चतखि मिफा मैपुंदी यावखिदि हाइदि अतोपा पावमना
aranba pauni SP Bisnupur ngarang pauksi asida Oksubung maningi uyung makhongda kuki militant singna laisilakpadagi khunjasing mi painare heba pawma mapamadugi khunjasingna pirakpa pawdu yumpham oiduna phongkhibadu aranbani haina Bisnupur district ki SP na sengdorakli SP na sengdorakli ba sirol asigi matung ina kuki kulai paibisingna uyung makhongda laisilakpa asina manak nakpada taba mitai singda attack torakpa yana lairi haina phonglakhibani hariba paw si yumpham yaudaba aranba pawni uyung khongda CRPF ki company amadi manga suba regiment ngak senduna leiribani uyung makhong hariba mafam asi singyaga lapna leiba mafam oibana sakhangdaba singna laklaga laisilakpa haibasi oithokpa yadaba wafamni mafam asida ngarang ayuk amadi athengba ahing phawba army amadi CRPF na patrolling satuna yengbada sakhangdaba miyu amat leiramde hairi masigi mathakta uyung makhong hariba mafam asi army amadi CRPF ningthina deploy tawduna ngak seliba mafamni asiguma aranba pawsina miyambu mipai bukanba yayamadi furup anigi marakt wakhal lana khanaraba masa ama oihanba yabana aranba paw phongdanaba appeal torakli aranba paw phongbagidamak logi oiba action lawkhatkani haina SP Bisnupur gi sirol sina hari pawsigi matangda SP Bisnupur na aranba pawni hain hairakliba si pawksi sigi makedigi su taran oi adubo pauksi asina phongkiba pawdu maphamadugi praja section kyadagi phongdok narakpagi matungina phongkiba pawni adubu yumpham yaudab aranba paw pisilakpa sigidamakta pauksi asigi makedigi nungaitaba phongdok sari loisulakpoina tendakpa pawmana DGM Tina Devi suspend tawkhre heavy fuels base power plant leimakhongdagi thau sentharaktuna turelgi imaida tasinkiba thawdokka mari leinana MSP CL gi generator division gi DGM TH Tina Devi bu suspend tawkhre MSP DCL gi managing director NG Subhash Chandra Singhana thokiba suspension order duda DGM TH Tina Devi na mathau ningthina tawramdabagi damak suspend tawbani haina pali maki mathakta mathau ningthina tawramdabagi maralda disciplinary proceedings atharagani hairi rule 10 clause 1 clause A of the CCA rules 1965 ki makhada DGM TH Tina Devi Makha Tana order ama thoktriba phawbu khutakta thabakta gi suspend tawre haji suspend tawringi manungda ayaba yauduna TH Tina Devi nama ki headquarter thadoktuna satpa yaroi haina ngarang thokiba suspension order sita pali adu hausuina di myam paus mata asalu sinjarage masu myam puna no update ngaminasi